District Police Bishnupur na tidim lambi ge Industrial Estate Tera Urag Gate Bapada frisking chathabada Jeep Compass registration number MN01AZ7875 ta hap tu na purak pa heroine powder brown sugar soft case chamaga ama phagatpa ngamkhre. Police amadi CGM Bishnupur gi mihut sing yaungna check tawba matamda gari gi mamang thangba engine gi saruk seat amadi maning gi body gi saruk singda drug sing adu lotu na purak pa thengna khibani hairi. Thiba humba gi thabak chathari ngaida Manipur gi Chief Minister and Biren Rajya Sabha gi MP Laisema Sana Jauba Manipur Lenga ki Yas and Works Minister Govindas Konthongzam Education Law and Legislative Affairs Minister Thongnauzam Basanta Kumar su lambi da lakpada thengnabadagi gari dagi kumlaga yenlamki. Chief Minister and Birena faraba miyoi sing adu khakta natana makhoida mateng pangliba pulliba miyoi sing busu punna khangdoknaba yathang tawramki loinana District Police Bishnupur gi timbu mathau ningthina pangthokpagi thagatpa phongdoklamki hairi. Me kana na mo office मैं गाड़ी में कौन मेरे को मुझे मैं गाड़ी में करा इधर छोड़ के कना में तो बिना करा इधर पूरे में ऊपर कौन में निकल सकती है कौन की बोले कना ना फिर को ना करा इधर छोड़ को ना 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 वो कोई करा इधर भी नहीं तो नहीं तो होगा वो